ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤ ꯁꯨꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯗ ꯑꯩꯒꯤ ꯌꯨꯝꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯊꯥꯏꯅꯒꯤ ꯌꯨꯝꯖꯥꯎꯗ ꯂꯩꯕꯅꯤ꯫ ꯗꯗꯥ ꯍꯣꯏꯗꯤ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯌꯨꯝ ꯁꯥꯔꯒ ꯍꯣꯡꯗꯣꯛꯅꯈ꯭ꯔꯦ꯫ ꯑꯩꯒ ꯏꯃꯥꯒ ꯏꯆꯦ ꯑꯃꯒ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯃꯥꯡꯗ ꯎꯄꯨ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯎꯄꯨꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯂꯩꯔꯛꯑꯕ ꯎꯄꯨꯅꯤ꯫ ꯏꯃꯥꯅꯁꯨ ꯎꯄꯨ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯟꯕ ꯁꯦꯟꯅ ꯆꯥꯅꯗ꯭ꯔꯕ ꯐꯤꯃꯟ ꯈꯔꯁꯨ ꯍꯥꯞꯄꯒ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯍꯦꯛ ꯆꯪꯉꯛꯄꯗ ꯎꯄꯨꯗꯣ ꯊꯣꯡ ꯇꯝꯅ ꯍꯥꯡꯇꯣꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯍꯦꯟꯕꯗꯤ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯕꯒ ꯌꯨꯝꯗ ꯂꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡꯁꯤ ꯏꯪꯕꯗꯒꯤ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯉꯤꯕꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯃꯃꯥꯡꯗꯁꯨ ꯍꯦꯛ ꯎꯄꯨ ꯑꯁꯤꯗ ꯌꯨꯝꯗ ꯂꯣꯏꯖꯕ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡꯁꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯇꯨꯝꯕꯁꯨ ꯍꯦꯛ ꯌꯥꯎꯏ꯫ ꯎꯄꯨꯁꯤꯒꯤ ꯊꯣꯡꯁꯤꯡꯁꯨ ꯀꯨꯏꯔꯕꯅꯤꯅ ꯂꯣꯟꯕꯁꯨ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯎꯄꯨꯗꯣ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯈꯤ꯫ ꯃꯅꯨꯡꯗꯁꯨ ꯑꯩꯅ ꯍꯧꯗꯣꯡ ꯆꯪꯕ꯭ꯔꯥ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯐꯥꯎ ꯑꯩ ꯀꯌꯥ ꯍꯦꯟꯕ ꯊꯣꯏꯗꯣꯛꯄ ꯋꯥꯈꯟꯗꯤ ꯈꯜꯂꯝꯗ꯭ꯔꯤ꯫ ꯎꯄꯨꯗꯣ ꯊꯣꯡ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯃꯒ ꯑꯩꯁꯨ ꯃꯅꯤꯡꯗ ꯕ꯭ꯔꯁ ꯇꯧꯕ ꯑꯃꯨꯛ ꯆꯪꯉꯝꯃꯤ꯫ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯏꯃꯥꯗꯁꯨ ꯑꯩꯅ "ꯏꯃꯥ, ꯉꯔꯥꯡ ꯑꯍꯤꯡ ꯎꯄꯨꯒꯤ ꯊꯣꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯡꯇꯣꯛꯆꯔꯛꯏ꯫ ꯃꯅꯨꯡ ꯑꯁꯤꯗꯒ ꯀꯩ ꯂꯩꯔꯕꯖꯥꯠꯅꯣ" ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯅꯣꯡꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯏꯕꯨꯡꯉꯣ, ꯀꯨꯏꯔꯕ ꯎꯄꯨꯅꯤ꯫ ꯏꯃꯥꯅ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯂꯩꯔꯝꯃꯕ ꯎꯄꯨꯅꯤ꯫ ꯃꯗꯨꯅ ꯊꯣꯡꯁꯤꯡ ꯑꯗꯨ ꯂꯣꯟꯕ ꯈꯨꯝꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯡꯇꯣꯛꯆꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯇꯨꯝꯒꯦꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯎꯄꯨ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯀꯦꯔꯦ ꯃꯈꯣꯟ ꯊꯣꯛꯅ ꯍꯥꯡꯇꯣꯔꯛꯄ ꯃꯈꯣꯜ ꯑꯃꯃꯨꯛ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯋꯥꯈꯟꯗ ꯃꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ, ꯌꯦꯡꯗꯗꯤ ꯑꯃꯨꯛꯇ ꯌꯦꯡꯉꯒꯦ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯎꯄꯨ ꯑꯗꯨ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯄꯨꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯈꯤ꯫ ꯃꯅꯨꯡꯗ ꯍꯧꯗꯣꯡ ꯆꯪꯕ꯭ꯔꯅ ꯌꯦꯡꯕꯗꯁꯨ ꯀꯔꯤꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯀꯥꯔꯛꯀꯦꯅ ꯑꯃꯨꯛ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯉꯛꯄꯅꯤ, ꯎꯄꯨꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯑꯃꯨꯛ ꯇꯝꯅ ꯍꯥꯡꯇꯣꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯀꯤꯔꯛꯄꯗꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯁꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯀꯥꯡꯊꯣꯟ ꯃꯃꯥꯡꯗꯁꯨ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯏꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯥꯏ ꯐꯛꯂꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯑꯍꯤꯡꯗꯨꯃꯗꯤ ꯀꯤꯅ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯁꯨꯂꯦꯇꯦꯞ ꯇꯧꯔꯒ ꯊꯣꯡꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯅꯞꯁꯤꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, "ꯏꯃꯥ, ꯑꯍꯤꯡꯗ ꯁꯨꯝ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯔꯛꯏ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯇꯨꯝꯕ ꯌꯥꯗꯦ, ꯋꯥꯈꯟꯗ ꯀꯔꯤꯅꯣ ꯖꯥꯠ ꯍꯦꯛꯇ ꯈꯜꯂꯤ꯫ ꯌꯥꯝꯅ ꯀꯤꯔꯨꯕꯒꯤꯁꯨ ꯅꯠꯇꯦ꯫ ꯁꯤ ꯑꯣꯏꯔꯒꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯍꯣꯔꯦꯟ ꯁꯤꯗꯒ ꯑꯃꯨꯛ ꯍꯥꯡꯇꯣꯔꯛꯑꯕꯗꯤ ꯎꯄꯨꯁꯤ ꯏꯃꯥꯒꯤ ꯀꯥꯗ ꯊꯝꯃꯨ, ꯑꯩ ꯏꯁꯥꯗ ꯍꯩꯅꯔꯛꯇ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯄꯨ ꯑꯗꯨ ꯑꯩꯅ ꯁꯨꯂꯦꯇꯦꯞ ꯇꯧꯔꯒ ꯂꯣꯏꯅ ꯅꯞꯁꯤꯜꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯇꯨꯝꯃꯝꯗꯥꯏ ꯑꯗꯨꯗꯁꯨ ꯑꯩꯅ ꯆꯦꯠꯅ ꯊꯣꯡ ꯑꯗꯨ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯐꯃꯨꯡꯗ ꯇꯨꯝꯕ ꯀꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯩꯅ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯑꯩꯒꯤ ꯐꯣꯟꯗ ꯃꯤꯑꯣꯏ ꯑꯃ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯜ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯅ ꯁꯥꯏꯂꯦꯟ ꯊꯝꯖꯤꯜꯂꯒ ꯑꯃꯨꯛ ꯇꯨꯝꯒꯦꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯇꯣꯔꯛꯑꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯏꯁꯥꯗ ꯁꯨꯝ ꯀꯤꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯩꯅ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯃꯃꯥꯡꯗ ꯑꯩꯅ ꯅꯞꯄꯝꯕ ꯁꯨꯂꯦꯇꯦꯞꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯥꯟꯊꯣꯛꯑꯒ ꯊꯣꯡ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯃꯥꯡꯗ ꯃꯁꯤꯒꯤ ꯎꯄꯨꯁꯤ ꯗꯗꯥꯒꯤ ꯀꯥꯗ ꯂꯩꯔꯨꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯗꯥꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯎꯄꯨꯁꯤ ꯊꯥꯡꯇꯣꯔꯛꯑꯒ ꯑꯩꯒꯤꯁꯤꯗ ꯊꯝꯈꯤꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯃꯇꯧ ꯑꯁꯤꯒꯨꯝ ꯗꯗꯥꯗꯁꯨ ꯇꯧꯔꯛꯄꯗꯒꯤ ꯑꯩꯒꯤꯁꯤꯗ ꯎꯄꯨꯁꯤ ꯊꯥꯡꯖꯜꯂꯛꯏꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯁꯨ ꯍꯌꯦꯡꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯧꯗꯣꯛꯑꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯒꯤ ꯀꯥꯗꯨ ꯃꯩ ꯉꯥꯟꯅ ꯊꯥꯜꯂꯒ ꯇꯨꯝꯃꯝꯈꯤꯗꯦ꯫ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤꯁꯨ ꯋꯥꯈꯟꯗ ꯀꯔꯤꯅꯣ ꯑꯀꯤꯕ ꯈꯔ ꯊꯣꯔꯛꯀꯗꯕ ꯑꯣꯏꯗ ꯅꯤꯡꯉꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯃꯥꯒ ꯏꯆꯦꯒꯗ ꯑꯩꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ "ꯏꯃꯥ, ꯏꯆꯦ, ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯃꯥꯡꯗ ꯊꯝꯃꯤꯕ ꯎꯄꯨ ꯑꯁꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯁꯥ ꯃꯇꯣꯝꯗ ꯊꯣꯡ ꯑꯗꯨꯝ ꯍꯥꯡꯇꯣꯔꯛꯏ꯫ ꯉꯔꯥꯡꯁꯨ ꯁꯨꯂꯦꯇꯦꯞ ꯇꯧꯔꯒ ꯂꯣꯏꯅ ꯐꯥꯖꯤꯜꯂꯕꯅꯤ, ꯃꯗꯨꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ꯫
ꯑꯩꯗꯤ ꯀꯤꯔꯦ ꯎꯄꯨꯁꯤ ꯅꯣꯏꯒꯤꯗ ꯊꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯁꯪꯒꯣꯏꯗ ꯊꯥꯡꯇꯣꯛꯑꯒ ꯊꯝꯒꯦꯔꯥ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕ ꯀꯧꯈ꯭ꯔꯕꯅꯤ ꯎꯄꯨꯁꯦ ꯊꯥꯡꯇꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯅꯪ ꯕꯕꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯎꯄꯨꯅꯤ ꯏꯆꯥꯅ ꯅꯪꯒꯤ ꯀꯥꯗ ꯊꯝꯕꯗ ꯀꯤꯔꯦ ꯍꯥꯏꯔꯒꯗꯤ ꯏꯃꯥꯒꯤꯗ ꯑꯣꯏꯅ ꯊꯝꯃꯨ ꯃꯄꯥꯟꯗ ꯍꯨꯟꯇꯣꯛꯑꯒ ꯊꯝꯕ ꯍꯥꯏꯕꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯗꯅ ꯂꯦꯝꯅ ꯃꯥꯡꯉꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯒ ꯑꯩꯒ ꯇꯧꯔꯒ ꯎꯄꯨ ꯑꯗꯨ ꯑꯩꯒꯤ ꯀꯥꯗꯒꯤ ꯏꯃꯥꯒ ꯏꯆꯦꯒꯤ ꯀꯥꯗ ꯊꯥꯡꯖꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯕꯗꯨ ꯏꯁꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯐꯪꯖꯔꯝꯃꯤ ꯏꯃꯥꯗꯁꯨ ꯑꯩꯅ ꯎꯄꯨꯗꯨ ꯅꯈꯣꯏꯒꯤ ꯀꯥꯗꯗꯤ ꯊꯣꯡ ꯍꯥꯡꯇꯣꯔꯛꯄ꯭ꯔꯥ ꯍꯪꯉꯨꯕꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯏꯃꯥꯒ ꯏꯆꯦꯒ ꯀꯥꯗꯒꯤ ꯁꯅꯥ ꯂꯨꯄꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯈꯨꯖꯤ ꯈꯨꯗꯣꯞꯀꯨꯝꯕ ꯎꯄꯨꯗꯒꯤ ꯂꯧꯊꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯅ ꯎꯄꯨ ꯐꯥꯛꯏꯕꯁꯤꯕꯨ ꯈꯜꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯨꯝ ꯂꯦꯞꯇꯅ ꯇꯥꯔꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯃꯥꯒꯤ ꯀꯥꯒꯤ ꯃꯩ ꯑꯗꯨ ꯊꯥꯜꯂꯛꯈꯤ ꯑꯗꯨꯒ ꯏꯆꯦꯒ ꯏꯃꯥꯒ ꯍꯧꯒꯠꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯏꯆꯦꯒ ꯏꯃꯥꯒꯁꯤ ꯑꯍꯤꯡꯗ ꯎꯄꯨ ꯍꯥꯡꯗ꯭ꯔꯕꯗꯤ ꯌꯥꯃꯛ ꯌꯥꯗ꯭ꯔꯕꯖꯥꯔ ꯈꯜꯂꯝꯃꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯕꯒꯨꯝ ꯉꯔꯥꯡ ꯑꯍꯤꯡ ꯎꯄꯨꯁꯦ ꯊꯣꯡ ꯍꯥꯡꯉꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯨꯕꯗꯗꯤ ꯏꯃꯥꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯥꯜꯂꯤ ꯑꯍꯤꯡꯗꯁꯨ ꯈꯨꯖꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯇꯥꯔꯛꯏ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯏꯃꯥꯒ ꯑꯩꯒꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤ ꯑꯗꯨ ꯎꯄꯨꯁꯤ ꯏꯃꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯃꯄꯥꯟꯗ ꯊꯥꯡꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯏꯆꯦꯗ ꯏꯆꯦ ꯏꯃꯥꯗ ꯍꯥꯟꯅ ꯍꯪꯈꯣ ꯅꯍꯥꯟ ꯑꯩꯅ ꯃꯄꯥꯟꯗ ꯊꯝꯈ꯭ꯔꯁꯤ ꯍꯥꯏꯔꯤꯗꯨꯅꯤ ꯃꯗꯨꯒꯤ ꯎꯄꯨꯗꯣ ꯃꯃꯥꯡꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯌꯨꯝ ꯃꯅꯨꯡꯗ ꯁꯨꯝ ꯊꯝꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯝꯃꯤ ꯏꯆꯦꯅ ꯑꯃꯨꯛ ꯏꯃꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯅꯪ ꯈꯔ ꯊꯥꯡꯇꯣꯛꯈꯣ ꯑꯍꯤꯡ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯏꯃꯥꯒ ꯏꯆꯦꯒꯤ ꯀꯥꯗꯁꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯎꯄꯨꯗꯨ ꯁꯨꯝ ꯃꯁꯥ ꯃꯇꯣꯝꯗ ꯊꯣꯡ ꯍꯥꯡꯇꯣꯔꯛꯄꯗꯒꯤ ꯐꯅ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯏꯆꯦꯅ ꯀꯤꯖꯩ ꯍꯥꯏꯗꯅ ꯇꯛꯃꯟꯕꯗꯒꯤ ꯗꯗꯥꯒ ꯑꯩꯒꯅ ꯎꯄꯨꯗꯨ ꯃꯄꯥꯟꯒꯤ ꯁꯪꯒꯣꯏꯗ ꯊꯥꯡꯇꯣꯔꯛꯈꯤ ꯗꯗꯥꯗꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯎꯄꯨꯁꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤꯗ ꯇꯧꯔꯛꯈꯤꯒꯦ ꯍꯪꯉꯨꯕꯗ ꯗꯗꯥꯁꯨ ꯀꯔꯤꯁꯨ ꯈꯨꯝꯃꯛꯈꯤꯗꯦ ꯑꯁꯨꯝꯅ ꯎꯄꯨꯗꯨ ꯃꯄꯥꯟꯗ ꯍꯦꯛ ꯊꯥꯡꯇꯣꯛꯎꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯥꯟꯗ ꯎꯄꯨꯗꯨ ꯃꯈꯣꯟ ꯊꯣꯔꯛꯈꯤ ꯑꯍꯤꯡꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯄ ꯑꯃꯗꯤ ꯎꯄꯨꯒꯤ ꯊꯣꯡꯁꯤꯡ ꯑꯗꯨ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯇꯥꯔꯛꯈꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏ ꯏꯇꯩꯃꯁꯨ ꯀꯤꯔꯦ ꯍꯥꯏꯗꯅ ꯗꯗꯥꯗ ꯎꯄꯨꯁꯤ ꯃꯩ ꯊꯥꯗꯣꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯀꯦꯔꯥ ꯀꯔꯤꯅꯣꯃ ꯇꯧ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯃꯥꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯅ ꯏꯃꯥꯒ ꯈꯪꯅꯕꯤ ꯃꯥꯏꯕꯤ ꯑꯃ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯎꯄꯨ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯗꯨꯗ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯑꯄꯣꯛꯄꯒꯤ ꯈꯨꯗꯝꯅꯤ ꯏꯁꯣꯔꯒꯤ ꯐꯤꯖꯣꯜ ꯍꯣꯡꯉꯝꯗꯥꯏꯒꯤꯅꯤ ꯄꯣꯠ ꯆꯩꯗ ꯌꯨꯝꯒꯤ ꯀꯣꯜꯂꯤꯛ ꯃꯈꯣꯟ ꯊꯣꯔꯛꯀꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯁꯣꯔꯒꯤ ꯐꯤꯖꯣꯜ ꯍꯣꯡꯈ꯭ꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯃꯈꯣꯟꯁꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯇꯩꯃꯅꯗꯤ ꯊꯥꯖꯔꯝꯗꯦ ꯑꯄꯣꯛꯄꯒꯤ ꯈꯨꯗꯝꯕꯨ ꯀꯣꯜꯂꯤꯛꯇ ꯁꯛꯈꯤꯅꯥꯠ ꯄꯤꯕ ꯍꯧꯅꯗꯦ ꯖꯤꯕ ꯄꯥꯟꯕ ꯍꯩ ꯂꯩꯗ ꯄꯤꯕꯅ ꯄꯤꯕꯅꯤ ꯑꯩ ꯌꯨꯝꯂꯣꯝꯒꯤ ꯏꯃꯥ ꯍꯣꯏꯒ ꯑꯃꯨꯛꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯏꯇꯩꯃꯅ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯈꯤ ꯃꯥꯏꯕꯗꯨꯅ ꯎꯄꯨꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯎꯄꯨꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯑꯍꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯎꯔꯤ ꯃꯗꯨꯒꯤꯅꯤ ꯅꯈꯣꯏ ꯈꯪꯉꯗꯤ ꯃꯗꯨ ꯂꯧꯊꯣꯔꯛꯎ ꯑꯐꯕ ꯄꯣꯠꯁꯛ ꯅꯠꯇꯦ ꯃꯗꯨ ꯍꯥꯏꯔꯛꯈꯤ ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯎꯄꯨꯁꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯡꯇꯣꯛꯑꯒ ꯂꯥꯛꯄꯅꯤ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯊꯥꯏꯅ ꯏꯆꯥꯁꯤꯡꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯦꯠꯂꯝꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔꯗꯤ ꯌꯥꯎꯔꯝꯒꯅꯤ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯐꯅꯦꯛ ꯐꯤ ꯈꯔꯒ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯄꯣꯠꯁꯛ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯍꯥꯏꯔꯛꯈꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯐꯔꯦ ꯐꯔꯦ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯀꯣꯛꯆꯅꯕ ꯁꯨꯝ ꯑꯩꯒꯤ ꯑꯈꯪꯕ ꯍꯥꯏꯖꯕꯅꯤ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯛꯈꯤ ꯀꯣꯟꯅꯗꯤ ꯏꯇꯩꯃꯒ ꯗꯗꯥꯒꯅ ꯏꯃꯥꯕꯨ ꯇꯞꯅ ꯊꯦꯝꯃꯒ ꯃꯥꯏꯕ ꯑꯗꯨꯁꯨ ꯂꯩꯔꯤꯉꯩ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯄꯨꯊꯣꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯌꯣꯝꯃꯒ ꯌꯥꯎꯔꯝꯈꯤ ꯄꯣꯠꯁꯛ ꯑꯗꯨ ꯎꯕꯗ ꯃꯥꯏꯕ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ ꯏꯃꯥꯗꯁꯨ ꯑꯩꯈꯣꯏꯅ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯪꯉꯨꯕ ꯃꯇꯝꯗ ꯃꯇꯝ ꯑꯃꯗ ꯕꯕꯥꯅ ꯆꯦꯛꯁꯟꯅ ꯏꯃꯥꯗ ꯁꯤꯟꯅꯔꯝꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯆꯪꯗꯅ ꯐꯤꯌꯣꯝ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯆꯥꯟꯗꯤꯒꯤ ꯈꯨꯖꯤꯒꯨꯝꯕ ꯈꯔꯒ ꯑꯔꯤꯕ ꯊꯥꯡ ꯃꯆꯥ ꯑꯃꯒ ꯅꯨꯡ ꯃꯥꯟꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯃꯒ ꯌꯥꯎꯔꯝꯈꯤ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏꯅꯗꯤ ꯊꯦꯡꯉꯨꯅꯨ ꯃꯥ ꯄꯥꯏꯒꯦ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯤ ꯊꯥꯏꯅꯒꯤ ꯑꯍꯟꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯗ
sizinaramba posakni. Khuji asisu angangi khuji ni. Posak sing asi nakhoi na thamgedi thamu. Adubu nakhoi dadi karisu kanaroi hairakhi. Wafam adu dai sega dadagana. Posak sing adu maiba adu da pubi khro hairami. Taubadabu imanadi. Polam sing adu yum masida adum lehendingbagi mawng ama tawrami. Akhoi mayamna yadabadagi masu upai leiramdi. Maiba adu na puraga satki. Numit adu dagi amuk hana. Hana taramba makon sing adu takidre. Upu du so akhoi yumgi sangoi da thangtoga thanami. Lakai gi ahan sing na kona akhoi da hairakpada. Tasengbadi babana di laitin sanaramba leite hai. Adubu akhoi pupu si thaina matam aduda maiba tamba yamna kanba miyoi ni hai. Pupuna maiba sum tamaga lekai da sangeng sum tawrakpada. Lekai miyamna thingkibadagi pupu si maiba tamba tokhibani hai. Maduda pupuna babana amuk magi mahut marian sinjahaunaba polam sing adu babada sinaramba oiba jani. Adubu akhoi babana di madugu mathabaktu masada tamba pamdabadagi upu manung asida hapjelaga dum thanamki. Imana su babana section na thamjaramba posak oibana khangdabadagi babana laikidaba matung posak adu akhoi gi upu da hapjelaga thamba oiramki. Mayam hamagi wari si matang asai da loijare. Ani suba wari si muk mayam da khudon tamjage. Wari si bu ibirakpa marup asina thaudo sigi asengba leiphamdi panjara roi phongdokpire. Thaudo se gi mungda sengboina thokiba wari ni. Asumna akhoi babagi masi manauksi ani surami. Aige isili nauna ani khaktani. Babagi manau nupa akhoi kakagina angang mangani. Pulamna akhoi si thaina gi chawrba yumjaw amada leiminarami. Matam kharadi akhoi si harau yum masida leiminarami. Adubu konari akhoi kakagi nupi indom chagi mapamlonggi miyoi singna indom chada yum tungalo tungana hungto injelakpadagi indom chana mu kakada gigi takpadagi kakana babada makha thangbada leiribe khonsaruk asida tungana hungtokjarage hairakhi. Maduda babana sumna khummi nangna makha thangbada yum saraga leige hairibadu yaroi. Mafam maduda yumba moina yum saraga leiba yaba natte. Thaina leikidaba ipai puna mafam jaga sida inkhon koinabadi yai. Tawbadabu yum moina saraga leibadi awaba tagani nungaiba ngamoi haibirami. Maduna yengo neyambu wa haigi. Nangna akhoi sida pulap leibada yamna sille hairagana mamang thangba saruk su yumpham ama phana inkhon saruk leiba natte. Sumang masa sida natana. Yaragadi hauze hauze akhoi leinariba yum masi khara semtok sadoaga akhoi punna leiminasi. Nangna sida yum sage hairidu yaroi hairami. Babagi wafam aduda kakadi yaramdi. Thainagi wani. Hauzik matamda inkhol hangba machet ama phau hang namata thamnadrabani. Aidi sarani haidana kakadu yamna saurga thokki. Masigi matung babasi numit 15 ni mu langphaida thabak suba chatki. Babana hek chatkiba numit humni muk leiraga akhoi kakana maning thangba inkhon saruk asida leba gari khar kauraga lebak thonba haurakhi. Madudagi imana bababu kaurami. Babasu yamna saungna yumda halakhi. Karino masigi angang asina tawrisibu haidana numit adu babaga kakaga yamna khanarami. Nangna ai hek chatkiba karigino lebak tholibadi mafam asida nang yum saba yaroi hayengwai akhoi wanaba thabak singanu hairami. Kakana muksumna khumaki aide hungto ani isa su yami. Mafam amada inkhol leibasu hauji khoren ngamkhiroi. Maduna jaga si hangaga sum leigadabagi mahut ai oina leirage hairakhi. Konadi babana sumna hairami. Phare aina haibada tadrabanina nangi thokpa tawro kona phatanungda thobasu nang aibudi ningsingakanu hairami. Imaga aigana su bababu themjalaga imungda puselakhi. Aduga imana babada sumna hairami. Yare to magi apamba tawjarasanu anganga yami masu kona masa singi leijahungnaba sinjaba oiramgani hairami. Numit adu babasu chak pok chadana yamna saurga tungki. Ahing aduda kakasu yumbi makhong phau yungselakhi. Masigi matung numit 5 ni muk leiraga nongma hing amada khoi indom chasi mapandagi yamna kanna laurakhi. Maduda khoisu kari tawrapajano haidana mapanda senthoga yenguba matamdadi kakadi mangonjuri makhada masado gyan tadana targa leiramki. Babana masado hugalaga yenguba matamdadi kakadi leng khotpa amata tawrakhide. Kona yumthang nabagi miyoi singnasu maiba kawaduga yenghalu hairukpadagi maiba ma kaurga yenghalubada kakadi laikidre hairakhi. Patawaduda khoisu pangangakhi. Pataw karamna tawribajano khalami. Indom chada hanguba matamdasu mapanda makhola hobo matai haidana
ꯊꯨꯕ ꯃꯇꯝꯗ ꯀꯀꯥꯗꯤ ꯇꯨꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯀꯀꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯌꯨꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯨꯝꯒꯤ ꯇꯝꯅꯐꯝ ꯖꯒꯥꯁꯤꯡ ꯑꯗꯨ ꯌꯦꯡꯍꯟꯕꯗ ꯃꯥꯏꯕ ꯑꯗꯨꯅ ꯁꯅꯥꯕꯨꯟꯗ ꯌꯥꯎꯕ ꯏꯁꯤꯡ ꯈꯔꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯑꯩꯈꯣꯏꯗ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯆꯨꯝꯅ ꯅꯥꯔꯒ ꯁꯤꯈꯤꯕꯗꯤ ꯅꯠꯇꯦꯗꯣ, ꯍꯤꯡꯊꯠ ꯍꯦꯛꯊꯠꯂꯒ ꯁꯤꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯈꯔ ꯇꯝꯅꯔꯅꯤ꯫ ꯃꯗꯨꯅ ꯑꯩꯅ ꯄꯤꯔꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯃꯅꯤꯡ ꯃꯌꯥꯗ ꯈꯤꯛꯇꯣꯛꯎ, ꯌꯨꯝꯒꯤ ꯂꯩꯅꯤꯡꯊꯧ ꯀꯥꯗꯗꯤ ꯆꯣꯡꯍꯟꯒꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯀꯀꯥꯒꯤ ꯑꯁꯇꯤ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯤ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯃꯗ ꯑꯃꯨꯛ ꯏꯊꯥ ꯊꯥꯖꯗꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯌꯨꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯇꯝꯅꯔꯒ ꯂꯩꯔꯝꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯅꯕꯗ ꯂꯩꯕ ꯉꯝꯃꯝꯗꯦ꯫ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯑꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯂꯥꯏꯔꯤꯛ ꯇꯥꯅꯕ ꯊꯝꯕ ꯄꯨꯡ ꯐꯥꯎ ꯃꯁꯥ ꯃꯇꯣꯝꯗ ꯊꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯑꯣꯏꯅꯈꯤ꯫ ꯀꯣꯟꯅꯗꯤ ꯂꯩꯈꯤꯗꯕ ꯑꯅꯤꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯖꯅ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝ ꯑꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯂꯥꯏ ꯇꯤꯟ ꯅꯤꯡꯊꯤꯖꯅ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯐꯅ ꯑꯗꯨꯝꯅ ꯇꯧꯔꯐꯥꯎ ꯍꯧꯖꯤꯛꯁꯨ ꯌꯨꯝ ꯑꯁꯤꯗꯤ ꯃꯅꯤꯟ ꯈꯔ ꯅꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤ꯫ ꯀꯀꯥꯅ ꯊꯣꯜꯂꯝꯕ ꯌꯨꯝꯐꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯪꯕ ꯀꯤꯕꯅ ꯅꯣꯡꯃꯗ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯉꯝꯗꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫